Newton pamung da long hiblaga mamai mapada viral oikiba thembina Newton bo maya mangde kai ba pikiba video ado hanjin hanjin yengduna leiri Newton masado thakthang nikle thembi gi video do yenglaga phone na kanda laktana langi aduga khutom do kana tasilaga pamung da mamito kana usilaga le nakandagi tamna hairagli thoiba Newton amuk taptharaga pupu achausu changsilaga phamli aduga makha tarakli pupu sune gyan men ga matta tadre handaki matang ase naksu satkani haibado phasana satho yam hena su khanjiluranu isu sidi ado pupu dina tongda lehauba kaisu toroidra aigidi karisu toroida nana wani masu leiribasidi pupuna warise nangini ne thoiba asomna numit maso haukirami mathangi numitni Henry nong hengan maga yumgi thaba inkhang pumma loisili loiraga Surjadeva Pujagi kana langli tombi su thoraklaga asoba karino thaba inkhang ama sel thoknaba tawnaba tawsine nangbo Henry ngayakti khumde laido katuna Surjadeva gi mafamda thamoi sengna bornizari he Surjadeva ipa nasana member lepsara ise handaka thana tam taruk lakti sudore aina hek gyan tarakpodagi member se lep leptana lakpani amuktari kahan biyo mayamne MLA henry harise asing moiba ngamnaba zoi tasing badi Henry Ward member ni lep bibasi amukta kadre mathangda MLA lepne na khomli bani masina mayamna mabo MLA haina khangne khangdaba minadi MLA oiraboi ningi loiraga amo hagolaga baba ngasi di pa chaloidro tombi di pendaba sauning bane heladuna nokraga hairakli nungaire isa poksabagi mahiyale asi oire ko taibam khongset isagi ko mai haibado kaino baba pata satoire haibani tombi sauna hairakli asi yongna ibu ukai takpasipo pendribra nang Henry do imungda tumina changkhige tawri tombina ngaiko ngasidi aiga chapsabi wari masakise phamo Henry so mangol churi mapanuda phamlaga lei tombina makha tarakli nang hausi angang na tene aikhoina yamna ngangnabagi atrasu leitre nasana gyan taba yarina nati nasungna manabasingna thabai khang su nomdana kanna sendali nupi angang thidana tungi lambi semnari aduga nang hausi phau tungi lairi ngasigi lambi phabo ude angao faidona lambi mayaida mi amani satpu uba yadene khurumbaga afau sabaga phaudi phaudana Henry mapana ngangliba mayamdo tan ingdamaga masa khoirang khoisaunaba ama yaure phu hogolaga hairakli baba madu afamdo aingona matong hodo pirano aise noina khangdabagi wani isorna mayamgi damak semkhrabani tombi sauna thina chaithalai hai napa thorai masa nangdo sikro nangabagi haktakta punsi se laikha tabani isana tungsinjarak peirami thungphauba nangi kutta pumnama bisma ko balaiduna ut oina tumankibani oiroi paroi dabda bole pine na tawja sari se lawin khol pumna magyon bada pumna mamanghale hauji suyu majesi khaklei basisu yon khidau kayang wale ai hana sikhige sumanga sida aibu mai thau Henry su sauning ne mung changkre tombi su nungaidana asiba gaubalai sisu aikhoi gumbasidi pamdabra khangde asuk waba kayamu wali bazano sidagi wadoba aina pata kaida khara chalaga chara hendanaba masi bhaunabra neha ki tungda chari itat khai uri mangolda faksegai ba matharaga boi matat larik matat khara puthoklaga phamthai tombi machanupa tombada amu arsilaga hairakli haibeiri nangdi larik tamaga do khara chatpa yadabra samboi sadana angawbasigi matu inaraga leirido orina baba chaksu yendi khara leiraga yeni haye sak yendrabadi napursido tum tokpu tarine nang tasingmadi uri larika ningthina tambanate laikagi government school amada kabok tamlaga adusu chak yelaga kaba yendraga tokpa asini tawriba Henry su thoraklaga anga
ngasidi kok naton mit pa haido khara ta uhe urisu hairibra haitribra khangde magi thok pairagli kok na ke samna sangol mit na maku Henry sung ha khalaga mit na maku okay khangani simadi tomina chaloi bungo maninging khol machet ama leibado tausi insang kara hunaba Henry na as baba asai salo ai si yot pai ba yaba minate ko urina boss nangi ming spelling do khangabo nan pha ki bado kauramani ne amda tawrong ne Henry na koinu spelling idea urina as dosani adumai tawradi mina third class ki mi laik tam no malani banan to bhai bane Henry makok tu pairaga nolaga hairagli okay I khang my head no normal like that okay banan to is the meaning of the spelling urina wow adu already nang mina MLA laik les mahiba mi mandoini toro yenge Henry na HAN RI uri suktok laga loire Henry haibu kaino Henry haiba okay da sirani boss na talak tu da amo yam angang sunataba ahal sunataba miyai jalak tawbi piktak tawbi no pia makha phanek na laibak ta sro chingkhai phadat yam phingna thonga lomdagi sahum galoina na changakli sahum du da lakli mami do kanano haiba khangi Henry suklap tawranga as daw yaroi baba amta chaluse tombi so mamai du nalaga masibu mayum pan basu khangde ai dum laksala sira kaino Henry nganglaga hairagli sakta asiga sanarak ik mankhai baba yam hinade ko urina mo ine sanarak si paisa yam pai bani he tombina aduna ni ne aina hari base sakna chaba ya bana tene ase sanani sana maral haire lawin kon gase amuk reba mana sali basin mayam se haidana bu kanadre mapa machana wathi ngangna ringe kwa mata ama chasilanga phuli toraga khek tharagli ta tombi sel do halage hairo tombi tam nairagli pictro karino nang no pini khara sulem badamune adumaina leidana kanaroi yum pana ba tawro pictro na wathi warem taning de ko ai kai kanda bada yare pesa do piro tombina ngai ko nangi sel do ai handak no mani ni sida in khana ba tawrage pictro sauna ngagli chahi kyam yam lage ta tombina ngasi no mani ni har isibo nachina du thiba police ta aga nanam tarpa makhe pholaga yumin khol se mun lo hai bro Henry fukhagolaga imung da changre pictro na nacha no pa member yausina member le paga sukadi kadaba MLA sabase handak tasu lak tana sel se machit lobada mahadu loiba nangde tombina hairagli kari maramgi nangdi sel piriba kari thoknage noyani ne maduwa mai gi dai leite masada gi longno pictro pinglawna sawalagli mi gi sel loraga yamna chawna gum siko yare ai handak thasida ne pirak tradi khunsida maming se ka kain chakliba Mahira Baibi Secretary Pictro Kanano masak mana takani Sala Pictro Safiga Kalanga Pet Haido Laga Jatkre Henry do Pamung Deep Lagalay Wakarso Macha Masuga Kanmanati Mondrang ni Sagalibase Sorok Dalay Ramami Mayamdo Henry Ubada Koilaw Law Dunata Naragli Aya Henry Lamabam ni Sir Potom to Kaminase Henry Gigat Mayamduna Henry Bo question Laga Ngagli Henry so nomi tawraga mayang warau ba yade ko ai gi Facebook ta photo me ama thagat bani aduda yengo ko aseng basak ta mudraso talak tu da nakan de SP Newton so lepaga le Henry chiara mada phamle adu hairagli oi sati ba saba sida lawna Newton yam no luk na hairagli sir ai bura Henry do khakna noklaga nang natrabadi kanano sidalaw Newton su sangsilakli
Henry magi khongupto taithok haina ingi tawri. Newton madu tawde. Khoiram khoi saunana mamito khani ngakli. Madu ubada Henry na khongpang na kausili. Minai sidi namina nadu kothoro. Sini hi bonang. Newton so upai lete peri peri tawraga taithokli. Sir, ai lanjare. Henry so angawba magum khangna noklakli. Tanja doda Henry gi mathakta ising jom launa hisilakli. Khangbai kai boy longna phuklauna hogolakli. Baba Tombina Hey, nang ngawraga satorabra. Tumdabi mangmang bahaido nang werene. Somda mi makatna lakna gi khalinga sida. Sidi ai I karaktori. Isadi lekai gi member macha ma lepaga MLA gi famthon karaga Manipur tour chatpada nomagi wara maniko. Kai de gi selno. Nana nuti saliba mayam dubo. Natini isingna thaw oirabrane nangbo. Baba kuiraroi. Yare fomi konsisu migi wegi dawba. Mana nganglibado gyan ga taba nate. Urina la side fo lai si udro. Kai nu nganglari dubo. Henry magi nungdum manba ke chawda phone K112 do jingjing launa khonglakpado tarakli. Kanano sinamo aidi leba ki thoyam purudana onthokna wadorida. Tawriba ma tawsibo onthokna susinkreda. Si hairaga phone do khali. Hello kanano kari tana siba. Nupi khonjelda yam ingna mengna khumlakli. Kaka aini. Nupi amagi khonjel oirambaduda Henry su papa hoida haife yingakli. Tombi di haife taribani. Adubo kemta khangdaba saraga manadu thangalaga tai. Henry na ai haibadi kana ai thembini ngarang number lausabado kakandagi. Oh kari lerage. Somda thembina melody da michi khasili kari haidoino na. Melody na kai kaino ingi tawragli. Henry na Hello kaidorage. Nangbu kai problem lerage. Aina angam help tawsage. Thembi yam nungaitana hairagli. Kaka I am kisei. Amado mana mi mem thadoga ai koi thi thiraga leire. Ai leifamga khangdre. Yam kire. Henry so ngeha khalaga sordu sang no toklaga hairagli. Kem ta tawrise kigano. Ai leire sidi. Ado nang kai de legi hose. Yumda lebro. Thembina. Ai di hose ke sampata rent ama lauraga leibane. Henry mami to lau thok laga hairagli. So why kaino nang ren marak tu da kaidoriba nasadu narani yumda halo. Henry do Myanmar tadana panganda ngangli. Mina rent ta lei haibasida karino su khangdana mana nonggi rent to adoi bainingdana ngangli bani. Thembi su gyan tadana naroye kaishu tawroye ai di kuire elben da ini leise. Kaino noy du da rent tabro. Akoi sidi sunlight na puan ngale. Thembi khangsu khangdana khangmadongna mako holaga hairagli. Oh ado sargi sigi number sa WhatsApp ai bibro. Henry so nomi tawraga khumagli. Oh ai di sumai tawbane. WhatsApp to aigi manager na paibane. Ai di paibado kaya hisadaba adunane. Ado kaka na pairaga message sarakpa yagadro. Tharakanuda ayam hainadi WhatsApp paibase energy taweba. Thembi ngang hairagli. Kaino haisibo. Asengwani ko nang na gi photo yengningasu moi Facebook ta Henry Lamabam haina hangmani adu yengo. Hoi kaka chumne message tharake horen. Okay. Thembi amuk su tapna ikaina hairagli. Kaka se jeb lebro. Henry su noklaga. Masiliba aina ngasai na Facebook pai haidudi. Tasing na ngangliba wado pauga faunadre. Thembina zi ephangmani. Adugi Henry na mina FV kaina hainabado taragani. Mana Facebook kaina tawrido. Thembi de mathwai ware. ZM leire Facebook ta thagali haibainingdana. Kaka lei hairo nangi nusinaba. Henry do nusinaba palakpadagi mamit ka do lauthorakli. Aduga haifam khangna hairagli. Kaidenu he laiteda. I really no love. Thamdi. Thembi hosik no lagli. Aduga. Thank you. Adude thamage. Horen message tarake. Kaka thameko.
Henry wakhalgadu charang khurang nare. Lesabi tek tek laubi masang matau phasabi amana nusinaba laibra kai hangakpaduda. Mana laithorokpada nakan mapa machado wari taraga mana thagatuna lerami. Henry na kaino as kotche arona thukata ngamdi. Tombido nokmi tawraga hairagli. Yai ipani yai haisiniko isagi arona thuk mayamdo kaino maina dai full support ori. Henry na uri barsai da kauktholaga anga sigi number sa sebam da tawsilo thembi gi spelling tawro tawrak kese them ka them bi ka bi noina pa hairo bana tawro hairaga sidi lapsa ayo na set tawragida si hairaga phone da thembi gi number do lap oina set tawsili somda thembi gi melody ga di nokbada pukli paire melody na ai di sire me kaino mana ngangi me amdubo ai su khangdi bema pakhom da khom bani kaino somdana Newton chai ising chana ma tawri changsilaga phamni Rosie ki na hairagli da thoiba ensang Newton su tapna ensang do haige tawbada ngakha te pathonglom badu ubada sauna laktana langi si kana na thong wain thongi muthi pakhat na hairagli aikoina nati pupuna da thoiba ngasi satoi na thongona thongmani achauna nakandagi hairagli thoiba ngakha nga tik chabase phayena thongmani nang haina dragana atopa ma nanawani da thangalalo Newton maya chiklaga hairagli hana de chade habase khangna sum tawba asi hairam laga changkhre Rosie asauda ngakni yinglakli achau sorama sangno doklaga tumina lei school college ki timing ni thembi hoisu school lakli nok tana wari tawraga oren de hekta haina dongni aini nu sinamada ikai basa simu mangsaba ani sude aduna ai yam thuna hayoragi melody su noklaga nate ne aina nokningi di no MLA duni kaino me magi miss kolon duba ai ning nokning bada sireba yare wathi warem ngangano taning de ko ay mabu MLA oini kaina haidubu class ke apokta mozano thembi hoisu get maya hek yawmaga manung da chang sang hairagli ibema miyaw sai ta tamlamni ko sai da ke shu tamlamoy wadu hairaga yeng thorakpada school manung da bullet ama khamlaga leirambada ubada mamit mana lang thorakli thembi nofet tawna karama mayado chaplepi mami law thoraga pampir lai asi hairanga menodegi makhutto ta pairaga chingli aduga mamaido leithorakpada Newton na laptakna lepaga leirambado ubada thembi tunglomda khangan handokpada dugi tawri Newton so makuta photo ma pairaga amuk yengli thembi da amuk yengli machinga du faina noklaga yam karenga thaina ba mi amagi maongda makutuna machindo nalaga ha yaine side aingonda gi nangna kayam kuina lot kadoriba kadom chen kadoriba thembi kemta khomde sumtung hanmada geta amok lomna phamtharakli machinda so kina solakli bye ai bukalo sir Newton na makong do khara thang morakpada thembi nang fudawgalaga chen bahori thembi tungda amu singli aduga machinda sa solakli ima nachagi thawai kan biyo lapna leiramaso nachagi awa base ubiyo Newton chen mamakti chenre maramdi thembi na cheline na tawrido magi khongkap amaninda adum phangmani maram sinani Newton mami tu nama suklaga laurakli chelo nang kadai ta na fo chen manga mano haibado ngasi ayingi thembi akibana masa pumba langui chankre kappaga mabu kanbinaba haiduna koi lauri soro aduda chaliba mi kharaduna thembi bu kanbagi matik leitre tungda Newton la ibada ubada thembi sum chelambadagi khudi thiraga laimai da ublaga tai masado pakhatpa thukatpa mayamduna thembi hawalaga chen mangamdre masado
ꯎꯐꯨꯟ ꯃꯔꯛꯇꯨꯗ ꯁꯤꯠꯇꯨꯅ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯡꯗ ꯍꯦꯟꯔꯤꯒꯤ ꯒꯥꯔꯤꯗꯣ ꯐꯠ ꯈꯥꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯊꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯌꯥꯝ ꯐꯥꯎꯕ꯭ꯔꯣꯅ? ꯅꯨꯄꯤꯗ ꯀꯟ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏ, ꯅꯨꯄꯥ ꯊꯣꯛꯅ ꯆꯥꯡꯌꯦꯡꯅꯁꯦ, ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯐꯥꯎꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ ꯁꯥꯔꯤ꯫ ꯅ꯭ꯌꯨꯇꯟ ꯍꯦꯟꯔꯤꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯒꯥꯔꯤꯗꯨꯗ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯏꯜꯂꯤ ꯑꯗꯨꯒ ꯇꯝꯊꯤꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯂꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯑꯐꯥꯎꯕ ꯃꯤꯗꯣ ꯊꯤꯔꯒ ꯍꯤꯡꯅ ꯐꯨꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯍꯦꯟꯔꯤ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯀꯤꯈꯠꯂꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯒꯤ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯊꯥꯗꯣ, ꯏꯅꯥꯏ ꯇꯥꯕ ꯀꯌꯥ ꯄꯥꯝꯗꯦ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯥꯏꯅ꯫ ꯅ꯭ꯌꯨꯇꯟꯅ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯤꯟꯖꯤꯜꯂꯛꯂꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ꯫ ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯈꯔ ꯁꯣꯛꯂꯤ꯫ ꯐꯨꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ, ꯉꯁꯤꯗꯤ ꯅꯪ ꯂꯥꯟꯕꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯂꯝ ꯌꯧꯅ ꯁꯥꯡꯕ AK-47ꯗꯨ ꯂꯧꯊꯣꯛꯂꯒ ꯅ꯭ꯌꯨꯇꯟꯒꯤ ꯃꯊꯕꯥꯛꯇ ꯊꯝꯃꯛꯂꯤ꯫ ꯌꯨ ꯀꯤꯜ ꯃꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯁ ꯗꯦꯅꯤ꯫